Southern Angami Public Organization Sapo na kaukiba matam kaktaba ban matam Kharagi Oina ngasi nongyai-dagi handokle hairi. Wafam asi ngasi Sapo gi General Secretary Swalul Pucho amadi President Capipodi Sophie na khudyak piduna thadorakpa cherol amana khangalakani. Cherol asina makha taraduna Tenjimi People's Organization amadi Angami Public Organization anina hairakpadagi khongjang asi handokpani hairi. Panba yai lakadoriba April 9 da Angami Public Organization gi chahi yankai subagi Golden Jubilee pangthokadaba leibana matam kaktaba ban asi lauthokpinaba hairakhiba leikhrabani. Sapo gi cherol aduna makha taraduna ban asi matam khara khaktagi oina handokpani amadi Manipur leingakna demand sang asi thabakta onthokdaba thoklabadi makha tana khongjang kaya sangsilakani amadi masida makha tana thoklakpa afafata khudingmak Manipur leingakna pugadabani haina cheksil warol thamlakli. Ningsingba yai chaliba tha asigi kunga mathoidagi kunga humdoi fauba total shutdown chatharamlaba tumda March ki tang kunga humdoi gi nongyaidagi matam kaktaba ban asi chathaduna lakhibani. Thawong asibu yaningdaba phongdokpa oina All Assam Manipur Youth Organization na March kunga taruktagi Assam gi ngamkhaida counter blockade chathaduna lakhibani.